Hello friends, ngasi sum mayam gi damakta no video ang pudon laksari ko video se khangdaba sing gi oinadi yam kanagadra khale akhangbu se dum yawarangani ko anyway akhoi gi nakshatra gi maram da haitare adu nakshatra gi maram se ai gi hanagi mamang gi video sing da su kharga di dum panjagi bane ko adu nakshatra gi maram se naina ba se no makhakta da loi ba su nai roi mayam sangra ne ko adu ga adom adom na astrology gi maram se da pambi ba habdi ko khoi gi interest oiba obi tar ga di haitare ko ai gi makhada pijari ba ntraga kaulsida changbiraga dum hangbiro adongi apangba akhoi pamjaba haitare dum tanamina se haitare ko sijima thamjauge adu astrology habesti mayamna su dum khangmani yamna pak chauba masi subject amane haibitare adu hojik phau ta haitare masi je akhoi ai sima tambal loire haiba ama leite masi je adum magi je yam pak chauba scope haitare ko masi astrology hase masi aduna no makhakta tu hekta kano koi aina hairaga maya hekta loigadab su nate ko aduna nakshatra gi maram moita oiraga su any khudi makta haitare ko hekta khra hairaga video amana hekta lotion bra su yaba su nate mamdi yam sangba yam chawba my scope se bo koi astrology gi line chi dai tare adu ngasi gi sidi nakshatra na mayam na khangna ba koi star haina khangna ba sigi matang tha khra magi magul haitare ko mi amamana poise star amamda pop ne haitare ko haibdi nakshatra amamanga sagonarga polok bangatne aduna haiba misak sing ase khudimak se haitare ko nakshatra amamanga ba quality khara khara da lui le ko samlapna dum haijage ten tak na haitare ko aduna koi yamna paktok chawtong na neinedraga so haitare rasi amam rasi taraga ni thoi leire haigre mesa rasi daina mina rasi bu anti clockwise thirakpa matamda rasi 32 rasi amamamda nakshatra kaya leigedage haba chorakpa ma hoi nakshatra je aniga ahum lebe yarakani karigino haitadi masi je amakak te lebedi yade karigino hait sakal magi drugi apun base 360 ni aduita 360 je 30 habdi rasi amamangi magi habdi house amamangi haitare house amam se 30 drugi na sagre haiba house amamam sida 30 degree sida division je khajunu khaidor ko matam da pulak toten habdi circle ama da legidaba nakshatra gi oiba magi division je 108 ne 108 sina kamai oirino ha matam da 27 nakshatra ni dana 27 nakshatra je em haijarake chani lere barni lere kritika lere rohini lere mrigashira adra purnabasu pusya aslesya maga purva falguni uttar falguni hasta chitra swati pisaka anuradha jesta mula purvashara uttarshara sarvana danista sadbisa purva bardabat uttar bardabat rebati haiba nakshatra kunga tare ase masigi oiba habdi house singida yen thorpa matam da haitare ko kuntaret oibani na pada mari neba habdi nakshatra amada pada mari leba ko masigi mada khoi mi maming ama thon matam da su khoi kuthi gum yengu matam su nangi na sa de sa na houbu har su pa na hor su hau ga harak pa sum lei ko masida loi lai ni ko pa da mari sini lai se aduna pa da mari ni pulli ja adu tar ga de rasi amagi house sida khoi gi pa da full pa da lei bi lei mai fix lei pote ko fix lei te ba pa da habdi nakshatra amagi pa da mari ni dna adu dadi nakshatra ahum leita di pada mari trying to ni dana trying to pull up lei di yade ba hadi full pada ama le na mes rasi sida osani sina full pada le ni barni sisu full pada le ni full pada ma full pada habdi pada mari habni ko aduna kritika na pada ama le ni adu dadi pull up then mathang da ngasagi kritika gi pada ma mes tali hore ko adu dadi ngasagi brisarasi dadi ngasagi pada ma chithawramina pada ani ne ahum ne mari ne pada ahum kaktang sona kan changjal ne ai brisarasi da asmai to na khenaba mathang legira admai pulap ki toten de sum yeng ko matam da 108 ne habi 27 nakshatra ni into 4 pada oita di 108 tai da division ja maina koi house taraga ni thoi sida yen thorpa matam da 108 division oina khaidu e aduna mai magi thungbam thokpa pada singdo amata manadeba akoi rasi amam haitare ko aduna maram oiduna haiba akoi haiba any mi amadan pokpa matam da nupa osinu nupi osinu ko polokpa matam da magi nakshatra amam loina raga poklo ini haibadi nakshatra amam ga sagona raga haitare adui taragadi haiba nakshatra adugi quality khara lebam thoeba adui quality do chumbra lanbra haibedo mayam adum haibiro aduna hairiba sing asina complete china oini haiba aina pijariba
ꯑꯩꯈꯣꯏꯒꯤ ꯅꯛꯁꯇ꯭ꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡꯁꯦ ꯄꯨꯂꯞ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯈꯔ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯣ 80% ꯒꯨꯝꯕ ꯃꯥꯟꯅ ꯇꯥꯔꯒꯁꯨ 20% ꯒꯨꯝꯕꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯔꯥꯁꯤꯒꯤ ꯂꯩꯔꯛꯀꯅꯤ मागी मपुंग नुमित की लेरकनी तोंगा तोंगा खरा दुम लेरकनी दना लगनगी लेरकनी अदुना मरम ओइदरा खरा खरा खाइदोनगी बि वारिनी मसिने एकता टोटल 100% माना कोई फुलफिल सैटिस्फाई ओइरे हाइबदुदी ओइरोइबको 80% गुम्बदी ओइगदरा खल्लिको अदुना खरा खरा सुम लोइ येनारक्तुने मागी मी अमगी क्वालिटी हाइबसे एकता फिक्स तौबो याबा नतेबा राशिना फिक्स तौबो यादे मपुंग नुमिने फिक्स तौबो यादे मागी तारिखना फिक्स तौबो यादे थबाना फिक्स तौबो यादे अदे नक्षत्रना फिक्स तौबो यादे मथंग मथंग लोइ येनारइने खरा 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 मागी मागी पुलप टोटल पुलप तो खंगा कांदने मी क्वालिटी मी नेचर बिहेवियर खुदमक हाइबं नमदुजे अदुना मचे मचे सुमजु लोइ खाइदोंनारइनिको अदुना ngasiगी ओइनादि नक्षत्रगी मतांगदे लाक्सगे अदुना अहानबदा नक्षत्रगी मतांग जान हाइजरगेबको मयाम सुम्मी और लाले हाबदो मयाम कमेंट दम फोंदोपिरमो हाइबो वाफमजे थमजगे अहानबदा असनी नक्षत्रद पोकमिदी मसक मतौ फजै लाइबक फवा चाब वातबा अकी अमु पांबा पुंगिंग तपम मगुल लैबा मिता ओय हाइबसिंग सेगे क्वालिटी जे खरगर चेनगनेबा असुनी दे पोकपा हाइ तारेको नक्षत्रद असुनी नक्षत्रद पोकपा मियोसिंगति सुमा क्वालिटी चेंगनी मथंग द बर्नी नक्षत्रद पोकपा मिदी अरानबा यादे असेंग चली लेखिबा फिरे होंगदे दान तौगली फत्तबा लैना चेंदे पुंसी नुंसांगी अदुगा मथंग असिना कृतिका नक्षत्रद पोकपा मियोसिंगति मगुल लै थोजत वान चनै सावगल्ले नापल तौगल्ली युम पानबदा सिद्र लेबदा ngakta थोकनबा ओइगल्ले मथंग असिना रोहिणी नक्षत्रद पोकपा मिसिंगदि अचुंबा चले पुक्चेन छेंगी मिचंग मिथोक फै मितेंग मिरो खंगबा असिंगबा मिता ओइ मिनसु याय इना खुनबसु ओइगल्ले हाइबा सिंगसिदा हाइबसिदा पोकपसिदिको मथंग असिना मृगशिरादा पोकपा मिदि हाइ सिंगे लौजनाम पुजनाम हाइबा मिता ओइ अदुना चाबा थकपा वातेको हाइ लौजनाम पुजनाम ओइ ना कितंग नेगेटिव सेंस दजु खनबिगनुको मागी वात्रा लोइरे खनबा आई मियोंदा हंगदनबगी दमक होनजबा आई वात्रा लोइरे खनबा कांबु हाइतारेको असिगुम ओइगल्ले हाइबे वारिनिको चाबा थकपा वाते मसागी ओइबा असोइबा मति लेगल्लेको माजे मथंग असिना अद्रादा पोकपा अद्रा नक्षत्रदा पोकपा मिसिंगदि महौसागी ओइबा लैना चेलेको अदे लाई थाजदे हिंसागी वाखन चेंगल्लेको अदे मीबु थाजदे येंगनबगी वाखनदा लुप्पा मिता ओइगल्ले अदुगा मथंग असिना पूर्णबासुदा पोकपा मिदि धर्म चेले लौथुबला कोइ लैते अंगांग नुबिसिंगबु लुना खल्ली इचा मिचा नाइदे मीगी फनबा खल्ले मचादार यामदे अदुगा मथंग असिना पुष्या नक्षत्रदा पोकपा मिसिंगदि नुंगाइबा अदगी चाबा थकपा वातबा याइतोंग खमदोंबा मिता ओइगल्लेको मीबु सेंबी बा अदगी मिनुंगसि खंगबा धर्म चेनबा मिदा ओइगल हाइतारेको अदे मथंग असिना असलेसा नक्षत्रद पोकपा मिदि महौसागी लैना चेलेको माजो माना तौबा थबक्ता मीना थाजदे ओइदबा ngangalलेको नीदुना चाबा पुंसी ओइगनबा अदु ओइगल्ले हाइबा असलेसा हाइबा नक्षत्रद पोकपा मिदि अदुगा मथंग असिना मागा नक्षत्रद पोकपा मिसिंगदि मथंगना मरिंगजल लै थबक तौबदा मचुता इसोबु थाजै थक्सी खाक्सी खंगी लन चेले मागी मी वाते अदुगा मथंग असिना पूर्व फाल्गुनी नक्षत्रद पोकपा मिसिंगदि इना खुल्ले हाइसिंगी मबुक तप्पी चिकोना कोनबा हाइ मीबु सेंबी साबिबा ओइगल हाइतारेको मथंग असिना उत्तर फाल्गुनी पोकपा मियुसिंगदि लाइबक फै मरिल लै कल्ली लन चेले मिनुंगसि खंगी थौजाल हाइ इना खुल्ले अदुगा मथंग असिना हस्ता नक्षत्रद पोकपा मियुसिंगदि थबकि मीनी थबक तौबु मचु थोंगना तौई पिजा पिथक फै धर्म लै तौबिमन खंगबा पुक्चेन चौथोपा मितानि अदुगा मथंग असिना चित्रा नक्षत्रद पोकपा मिसिंगदि अकेमो पामदबा कुसु सेंगदबा मिता ओइ मकुन मचा हाइसिंगी मान हाइतबा लैते चाबा वाते मथंग असिना स्वास्ति नक्षत्रद पोकपा मिसिंगदि दुकान फनबा ललोंबा पंगनै नुंगाय मिंगोंदा पिगल्ले धर्म चेली दाल तौई हाइजबा याय युम पानबदि निंगबा थुंगंदे सिदर लेबा ओइगल्लेको अदुगा मथंग असिना विशाखा नक्षत्रद पोकपा मिसिंगदि इना खुले मबुक तपे अचुंब चले मीबु कलक यंगथिबा लैते मीबुसु थाजै मीनसु याबा मिदा ओइगल हाइतारेको देन अनुराधा नक्षत्रद पोकपा मियोसिंगदि मीदि लम अखुगी लमदा लैबा पांबा मसक फजबा मगुल लैबा धर्म कर्म मसक खंगबा मिनुंगसि खंगबा मिदा ओइगल हाइतारेको अदुगा मथंग असिना ज्येष्ठ नक्षत्रद पोकपा मिदि मसक
khangba langi mapu oiba michang changa laiganba asengba chakpa dharma karma chena thajaba adagi isai nongmai pamba mida oigale ko aduga mathang asina mula nakshatra da pokpa miyo singdi mabuk khoigi tappa akoigi nungaiba lanchen ba ahlaman gi sampati phangba yum panbada akoigi ahanbada kaina ba haitare ko sumba sena khaina ba leiba haita sugumba oigal haitare ko hadi ningba thungandab su oigan ba su oi ko sugumba se adigi mathang asina purba sara da pokpa miyo singdi masa masu yamgalle gi masa masu luna su tawi mi punamuna tinaba yaba thabak tawda machu taba oigale ko adigi mathangi nakshatra asina uttar sara da pokpa miyo singdi mathang na laiba achumba chatpa drama laiba bidya gi maram dadi khara walaba su makhun masade haisingi ko aduga mathang asina sarvana da pokpa miyo singdi lantum sampati mapu oiba magul laiba mapunchi sangba masa masudi punchi gandaba oigali ko adu danista nakshatra da pokpa miyo singdi yamna phingba oigale maringjen khai gul lai sei toba pami ahalamal thakchi khakchi khangba langi mapu oi aduga mathang asina sadbisa nakshatra da pokpa miyo singdi maringjen lai miki laiki de mi bu thaja gande asengba thiba mitane mapunchi kaya sangande ko tu mathang asina purdabar nakshatra da pokpa miyo singdi chumba chatpa mina su yaba laina su yaba haitar ko tobiman khangba dharma chenba mida aduga dan tawganba langi mapu oiganba oigale haitar ko aduga mathang asina uttar pardapat haitar haiba nakshatra da pokpa miyo singdi achumba chale dharma lai wasak cheli bidyagi maramda haithoi singthoiba mi oigale adu nungai phabasu oigale ko aduga mathang asina rebati nakshatra da pokpa miyo singdi mai masingda maming chakale mi punamangna mabu thajai asengba chale tauge ningjabata hekta thunganba aningba pambada mana tauge khangi hekta ningba thunganba haitare ka asigo oigale haitare adu mai tawdana kunga tare lei adu kunga nipal lei bani adu abhisit haiba nakshatra ji masidi hapet akoigi astrology gi lam sida akoigi thoidongna masi count tawdre hana thamjage aduga haiba koi rebati sina aroiba oi haitare ko akoi hadi akoi asini dena rebati bo kunga tare se smai tawi aduna circle lamagi akoi bana he luxury bese masigi 360 sida koi haiba thamsa kunga tare asina pada mari gi chang sida pulap khoigi akoi kanoda rashi ma de ta pulap laini haiba leite ko magi pada mari se sum yen thorokpa matamda 108 division thongna khaidor ineba karium kanda pada amakhak leibi leigani habdi pulap hadi rashi amda pulap leini haba leite ko pada full pada ani leibi leini quarter half of quarter leini matang lam leigare masigi nongma dum pulap in detail oina semjarkke ko sigi matang da adu ngasi goina di nakshatra amagi chengada magun khra se mayam chumbra hape yengbiro haitare ko aduna adu madongi nakshatra se aina so hanu sum haigare haiba sigi kuti sida example on bijage ko masigumba koigi saita tharise nakshatra janam maije janam sida tadi masingna tharise masi nakshatra ne baga adom adom gi kuti dam yengbiyo ko dan natraga koigi word wahina thariba nakshatra masida koina bengali paba thokpa oitaragadi adumak yengbiyo ko bengali sanskrit kumba paba thokpa kangbu lem taragadi adum tongan ba koi kuti sing che irakpa format se amta mana dabane ko khunni ibasu yarongani hojukandi koigi ano no ba koi maite mengne ibasu dum yawnare ko makhan ado anyway winning ba oirisunu haita akhangba ma tanabiraga adong nakshatra da masing khangbiro masak khangbiro aduga haiba aina panjari be kharase akoigi chana bra haiba du su yengbiro haitare ko masik quality kharase masini aina mayam da sum share tawjaning ba haitare ado aina panjari ba kholi ba mayam se akoigi ai ojaguru na ibiramba takpirmba lai su de phang pa knowledge plus to ketang combine to rogai tar mayam da sum minna ko ngoi na ba semjabani haijaba wafam thamjage ado hairiba singche total eta mi amagi quality punama oirabra haibadu aina so hana so hanjanja haijagare ko 80% gumma kharagadi chungba 70-80% gumma chungbane hana thajab lai ado remaining kharagar dudi mi mai quality haibse pulak tu se amko sum haijage ko mapung numina tarikna thabana magi rashina magi nakshatrana then ate magi lagana na haitare ko pulak mayam sin pullaga mi magi quality mi magi behavior mi magi nature खुदिमक चे लेप दुनेबा प्रेडिक्शन तौबसु लाई दुनेबा को अमाइ तौइ हाइतारे अदुना पुलप चे अदु मचोय सुम नाइनरको मतमदे खरा दि खंगदबदि यादबा अखोइगी इचम चम मियोसिंग सिना हाइतारे को अदु एस्ट्रोलॉजी दा याम इंटरेस्ट ओइबा तम अखोइगा खरगा पामजब सिंगदि अखोइगी आइना पिजरिबा मखागे अखोइगी इंस्टा सिदा चंबिरगा अदोमके अपामबा निंगबा
adu sum tanasi habigi wafam thamjage akoi chu dum tammi bani hojikse astrology habje tambal loiba naiba nate aina tamure hai tar ko su masi madune ta completed oirabra hadi oiba nate bako aduna tambal loiba naiba naidaba subject haibado masini haita adu hiram godi makta chunga da like se tambal loiba naide dana admai tokdana haiba astrology si makhal amani haina thamjage ado aina koi commenting pidaiba mayam sing se aina matam chana hanba ngamdaba haitare ko sugumba msu leire karigino haite agi achinba thabak mayam gi seba toba mayam gi su seba tokda yadaba timing haitare then thabai ngang chatpa khopa imung su hona da yadaba sudum leiba haitare aduna maram waraga akogi mayam gi su reply piba ngamakta haitare ko aduma su leiye maduna khudimак to loina samjan jaraga mayam warau binu aigi asin thabak leibana nei karigumba aina thabak ja komakpa kumba leitari mayam gi reply dum pijage adum mapung aina de aigi makada piriba insta account sida adum lan lobiro haitare ko aina sangpa mikupta adum gi khoi pamjariba aningba pamba mayam tanabagi kitang tanja ama lomina se haibu wafam thamjage ba adu chene sibu support to mina se adu mayam gi su kanagadaba nungaigadaba minakung oigadaba haitare ko akoi astrology gi lamsida adum ai dum matam gi ba adum akoi gi video semak naba tawjage haijaba tare adu mayam gi comment sing dap yaw yaw apam sing ado ai loina ba khangjare adum matang semak nabagi ai ready dum tawjari haijaba tare ko mayam da yam kanagadaba haitare ko kanagadaba sing haitare dum semjana ba tawjara ka haijaba wafam thamjage dum ngasi gi matang asda video solution jarage matung ta da nungai ba kanagadaba video thagana ba sem sajage haitare ngasi gi kindness. Thank you for watching.